Masigi baby monkey ki popularity haibadi maming yamna chatkhiba asina maram oiraga masigi soft toy asibu sarakpa IKEA gi soft toy manufacturing company asigi sales yamna hengatkhre amasung masigi Japan gi Ishikawa city zoo asisu maming yamna chatkre kaino haiba matamda masigi baby monkey asigi maming Punch kaul mahak asi Japan gi Ishikawa city zoo da pokhi hek poklakpaga magi mamana abandon haibadi inthok pirakhi loina na mamagi atay yong kangup aduna su baby monkey adubu accept tawbiramde adubu baby monkey aduna mamagi manakta hanjin changchilli maramdi sa oirasu miyoiba oiragasu mamagi nungsiba haibasidi loina pamnaba ngaktanina tawigum masung magi mama aduna baby monkey adubu adum tanthokpiraki masigi saktam masi zoo aduda thabak tawiba workers na ubadagi workers sing aduna tongan ba sanapot puraklaga pibirami baby monkey aduda adubu baby monkey aduna accept tawramde kuana thangdadi masigi soft toy asi piba matamda baby monkey aduna comfortable haibadi nungai jakhi baby monkey aduna mamagi manakta hanjin changba matamda adum tanthorakki adubu soft toy adugi manakta changba soft toy aduga sanaba phaminaba matamdadi soft toy aduna mabu tanthorakte maram aduna baby monkey aduna khanki madudi soft toy aduna magi asengba mamani haina aduna mana soft toy aduga matam pumbada sanaminai phaminai hikninai masigi baby monkey gi nungsiraba saktam sing asi zoo adugi workers sing aduna record tawraga Instagram da thagatki amasung viral chatki adubu baby monkey Punch asi hojikti mamana accept tawba hokre tawigumba su hojik su marak ta soft toy aduga adum sanai masigi nungsiraba video asina maram oiraga celebrity singna phau baby monkey adubu yokjagi hairaki adu oiraga su baby monkey Punch asi Japan gi Ishikawa city zoo da adum leiri miyoibagi angang oiraga su sa singi angang oiraga su mamagi nungsiba haibasidi loina pamnaba ngaktani